अहानबदा मरुइबा पाव delimitation की मांगोइनना मणिपुर की इशू सिंह हाना यंगसिनबा MLA 𝐷𝐾𝐲𝐬 यूनियन होम मिनिस्टर दा चिठी इख्रे कांगपोकपी अमदी इम्फाल ईस्ट डिस्ट्रिक्ट की सिक्योरिटी फोर्सेस सिंगना थीबा हुंबगी थबक चथबदा खुलाई कया फगतपा ngamkhre तोंगान तोंगान बा आइना थिंख्रबा लालौलुफ अहुम की केदर निपान फगतपा ngamkhre खुरुमजरी नॉर्थ ईस्ट विंडो टीवी ना संदोकचब निमिदांगी मणिपुरी पाव मिरेंग ताबीरबा सिंहबु गीतांजलि साइरेम ना तराम नोक्चरी हौजी पाव मजा खाइना पिजरी लाकदोरिबा था अहुम की मनुंगदा मणिपुर यावना स्टेट खरदा delimitation की प्रोसेस लोइसिनबा थोखिबा सुप्रीम कोर्ट की डायरेक्टिव अदु मणिपुर की ओइनदी हौजी यामना क्रिटिकल ओइबा इशू सिंग मांगदा तादुना लेबना delimitation की मांगोइनना मसी हाना एड्रेस तौबा तंगाई फदे हाइना सगोलवन एशी की MLA 𝐷𝐾𝐲𝐬 यूनियन होम मिनिस्टर दा चिठी इदना खंगनख्रे हौखिबा था अनिरोम सिदा ओइरकलिबा मणिपुर गी यामना सेंसिटिव ओइबा सोशियो पॉलिटिकल गी डायनामिक सिंग पनखी नेशनल रजिस्टर्स ऑफ सिटीजनशिप NRC मपुंग फाना चना हंदुना मिटोप खंदोकपा इलीगल इमिग्रेंट्स अमदी अरानबा वोटर्स सिंग मसक खंदोक्तुना लौथोकपा अमदी तंपाकी असेंबली कॉन्स्टिट्यूएंसी निफुदा लैरिबा इंडिजिनियस पीपल सिंग कॉन्स्टिट्यूशनल प्रोटेक्शन पीबा हाइबा वारोल सिंग मरुइना पनखी स्टेट असिदा थोकलिबा इशू सिंग असि हाना निंगथिना एड्रेस तौबना delimitation की प्रोसेस असि यामना चुमना अमदी ट्रांसपेरेंसी लेहनबा ngamgani अमदी मियाम की थाजबा हंजन हनबा ngamgani हाइकी कांगपोकपी अमदी इम्फाल ईस्ट डिस्ट्रिक्ट की सिक्योरिटी फोर्सेस सिंगना थीबा हुंबगी थबक चथबदा खुलाई कया फगतपा ngamkhre मणिपुर पुलिस की पाव अमदा सिक्योरिटी फोर्सेस सिंगना इम्फाल ईस्ट की पोरोंपाट पुलिस स्टेशन की अवांगचिंगदगी 2-inch मोटार अमा .32 पिस्तोल अमदी मैगजीन अमा नंबर 36 हैंड ग्रेनेड अनि 5.56 into 30 mm live ammunition kun .32 live ammunition ama 9 mm live ammunition mari blank cartridge taranithoi arming ring mapan tube launching taret SMG carbine magazine ani insas LMG magazine ama BP plat ama amadi BP helmet ama fagat pangamki loinana Kangpokpi district ki Leimakong police station na konba L Faikotagi insas rifle modbut amadi magazine ama .303 rifle ani amadi magazine ama SLR rifle ama amasung magazine ama fagat pangamki hairi तोंगान बा आइना थिंख्रबा लालौलुफ अहुम की केदर निपान फागत पंgamkhre मणिपुर पुलिस के कंट्रोल रूम दगी थादोरकपा पाव अमदा सिक्योरिटी फोर्सेस सिंगना इम्फाल वेस्ट डिस्ट्रिक्ट की लमसांग पुलिस स्टेशन ना कोनबा लमदेंग खुनौदगी लोना थिंख्रबा लालहौलुफ के PPWG की केदर अहुम फागत पंgamkhre सिक्योरिटी फोर्सेस सिंगना फारबा केदर अहुम अदु वाहेंगबम वांगलेन मैतै चही कुनिथोय मोइरांगथेम चंगखोन बसिंग चही तरागा निपान अमदी खुंदोंगबम मेघचंद्र सिंह चही तरामापनी म्यूय सिंह अस्सी एक्सटोर्शन अमदी एब्डक्शन एक्टिविटीज सिंह पांगथोकपदा चेनाबनी हाइरी मखोइदगी मोबाइल फोन अहुम वालेट अहुम दा यावबा सेल ओइना लुपा लिसिंग अमा लुपा चामगा हुमद्रा अमदी लुपा चमगा लोइनना 4-wheeler अमा फागत पंgamkhre हाइरी नाकन अमरोम दसु इम्फाल वेस्ट डिस्ट्रिक्ट के सिंगजमई पुलिस स्टेशन ना कोनबा निंगोंबम लंखाई कोर्शिंग नियर पुन्या Toyota showroom dagi lona thingkraba laloluf UNLF ki active केदर अमा फाबंगम की हाइरी मियर अदु सगोसेम प्रविंसिंग चही कुनगतरे नि हाइरी महाग एक्सटोर्शन एक्टिविटीज इन चथबदा चेनाबनी हाइरी मियर एसिदगी मोबाइल फोन अमा वॉलेट अमा आधार कार्ड अमा 2-wheeler अमा फागत पंगम की हाइरी अमदी इम्फाल ईस्ट की हैंगांग पुलिस स्टेशन ना कोनबा मंत्रीपुखी बाजार नियर कालीमाई मंदिर दा लोना थिंख्रबा लालहौलुफ रिपाक प्रो की केदर अमा फागत पंगम की हाइरी मियर अदु मोहम्मद ताज खान एलाइस रोमन चही कुंठा तरेनी मियर एसिदगी मोबाइल फोन अनि वॉलेट अमा फागत की हाइरी महाग मंत्रीपुखी बाजार दा लेबा तोंगान दुकान सिंगदा एक्सटोर्शन एक्टिविटीज चथबदा चेनाबनी हाइरी लोइनना लालहौलुफ असिमा की केदर अहुम कुंबी तेराखोंग
under Kumbi Police Station, Bisnupur District tagi fagat pangam ki hairi. Miyoi ahum adu di oinam ibung Abung Maitei Chahi Kuntragamatoi, Yumlembam Romesh Singh Elias Ratan Chahi Nifugataret Amadi RK Navi Maitei Chahi Kuntragantoini, Miri Asidagi .303 LMG Ama, .303 LMG Magazine Ama, .303 Live Ammunition Taragataru, 7.62 mm SLR Live Ammunition Ama, 5.56 mm INSAS Live Ammunition Ama, 7.62 mm AK Live Ammunition Ama, Live Ballister Cartridge Kungan Mari, number 36 hand grenade key ama, grenade arm ring ahum, .303 blank ammunition ani, 4-wheeler ama amadi mobile phone ani phagat pangam kre haide. Part 1 gi khoisaunaraba miyamna Imphal Jiribam National Highway gi Oriental College segi Kaithalmandi faubagi lambi matam kaktana thingjinbagi khongjang hena kangsilakani hairi matam sangna hairiba kilometer taraga mangarom sangba lambi asi semba loishin binaba mari leinaba singda kayarak haijarabasu ngasi fauba tabidana lakpana maram oiraga lambi gi nak yeta leiriba miyamda tongan ba khudong chadaba thengnabada natana lambi asida chathok chasin tawbada accident chingba thokpagi chang wangbana khoisaunaraba miyamna lambi asi sembi drifauba lambi thingbagi khongjang hena kangsilagani haire. Akwai na ngasi lambi thingjari basi ngasi lambi national highway si phibam yam thi kainu phibam yam soaba haidi le kainu nakan da leiriba dukan yum mayam si loina mo upun gari asoba lakpada masa amata unadre adi nakan yum mana anak palai basi loina mo nanare adu na masi akwai na matam kaktan thingjari aduga sarkar da akwai na haijarwa matam da su mande dagi semni na hare ngasi je mande ni ngasi dagi semni hare adu kasu sembi de manana tabi de office salure moina ngasi la ngarang nungtin pung manga lakani wari sana jare uji phau lakti aduna akhoi gi khongjang di lambi je hek semdi phauba akhoi adu khongjang je chala ban je loi akhoi are pa makhata na chatharaga adum leini akhoi masi ban je adum tawrani na akhoi sini akhoi gi kaino si khongjang je. Security Forces singna Arambai Tengul gi miyoi ani fare haide haukiba tang kunithoi da kongpal thongda aina thingkraba lalholuf UNLFP gi Arambai ngakpigani UNLFP ga Arambai Tengul gi marakta khuthongna bagi thodokta pharba miyoi ani asi Chennai haina Manipur Police ki control room dagi thadorpa paw amada phongdorakli pharba miyoi ani adudi Khetrimayum Nikhil Singh chahi 19 Apokpa 𝐾𝐢𝐯𝐸 Sajiwa Jail Imphal East District Amadi Yumnam Paringanba Singh Chahi 22 Apokpa Y Romesh Singh Moirang Kampu Sajet Awang Lekai Imphal East District Tagin Hairi Makhatana Atopa accused Singh Phanaba Red Chathagani Hairi Amasung Hanna UNLFP gi miyoi mari fagat kibat laikre hairi. Ngasi District Administration Jiribam gi meeting makhada Medical and Health Department Jiribam na sinduna Uchatholda Laiba CHC District Hospital the formal launching of newly installed ultrasonographic machine and X-ray machine and the inauguration ceremony of a workshop on PC and PNDT Act and Gender Determination ki thauram Jiribam gi Deputy Commissioner Krishna Kumar IAS na Chief Guest oiduna hangdokre ngasigi thauram asida Superintendent of Police Jiribam Sheikh Mohammed Zakir IPH Additional SP Law and Order Jiribam Thomas Tokchom amadi Jiribam Municipal Council gi Executive Officer M. Surjit Singh na Guest of Honor oiduna thauram pangtokhi CMO Jiribam Dr. Binay Prasad Sahuna Welcome Address Amadi Keynote Address Piki Chief Guest ki Warol Piraduna DC Krishna Kumar IAS na Haikibada ngasi Jiribam gi District Hospital asida nauna ultrasonographic machine and X-ray machine hangdokpasina Jiribam Prazamiyam da kanaba piragani loinana Chief Medical Office CMO Dr. Vinay Prasad Sahuna
kanna hotnaduna asigumba afaba thabak ama pangthokpasi thagachari haina wafum kayasu fongdokhi matung workshop on PC and PNDT and gender determination ye matangda workshop amasung mapung phana pangthokhi ngasigi thoram asida doctors nurse ANM medical staff singsu saruyakhi All India gi oina chahi manga khudingi ISTS Roto North Organ India Organ Transplant asinduna pangthokpa kidney transplant patients singi oiba national level gi PGI Transplant Game 2025 handak chahi gi oina sports complex sector 7 Chandigarh da Mars kunganithoi dagi kunga humdoi fauba numit humni chupna pangthokre hariba transplant game Englishing ani kunmanga asi Manipur gi oina All Manipur Kidney Transplant Patients Welfare Association gi member oiriba thamna pokpi maning lekai dagi Pukrambam Dijamani Singh amadi Pukrambam Savitri Devi gi machanupa kidney transplant patient Pukrambam Anand Singnat lishing manga meter race walk the silver medal Laura Cray Panba Yabadi Pukrambam Anand Singh Hauzik Home Department Government of Manipur dasu tabak tawriba misakni angang oiringai matamdagi sana khotnaba asi yamna pamna haurakhiba misakni transplant game Englishing ani kunmanga asida silver medal laurakpada All Manipur Kidney Transplant Patients Welfare Association gi maikai dagi su harau tayamba phungdorakli Hairo ke thabal chongpham gi thaudokta laikhidraba singda haikat lekat tambagi thauram pangthokre kumja Englishing ani sumna nipan ge March kunga mari da yausang kumhai gi mari ni chanba numita hairo ki laikai amada sinba yausang thabal chongduna leiringai da ikhang khangaudana masak khangdaba singna nongmai kapsilakpadagi thabal chonglaga leijaba hairok tagi pakhang leishabi ahum thokchom romance thokchom promila amasung laishram nirmalana leikhidabagi Taraga Taretlak Shuba Ningsing Taurab ngasi Mikap Miraw Kholga loinana pangthokre mangal piba numit haiba wakalonda RP and Memorial Trust na silaga Hairok Part 1 Umang Lake Laikol manakta leiba laikhidraba ahumgi Ningsing Sanglenda mapung oiba thauram pangthokhi Ningsing Sanglen manakta saba laikhidraba ahumgi Ningsing Kubamda imung manung amadi miyamna leishuk katpat laikhidraba singi thawaina Sembiba mapugi laikolda ingna chingna pothanaba minute ani tumina leppa amadi laibak thiba thaudok aduna hairokda purakhiba awonba kaya miyam puna khana nainabana ngasigi ningsing thorom adugi mapung oiba saktam oiki Taraga Taretlak Shuboina RPM Memorial Trust na sinjare haraga ngasi su lepa leitana akoi iramdam hairoga sida Enlightened Day haina mga ribagi thorogasi tathai aduga akoi Enlightened Day haina titan pijabagi maramdi laikhidraba angang ahum asina iramdam hairoga sida achauba onba kaya amusu thambirami khudam oina hairabada akoi leiriba hairok higher secondary asi ana high school gi thakta leiramani loina na matambadu akoi Hairoki mapam khudingda solar lamp sing thanba laiki ado ngasi hairoki SPO sahum ligjaduna isani isagi kun ngakchagre haiduna leibasitagi hoto tamdra manipur da BDF haiba post ma likhatuna manipur gi praja sindasu adu kibatik achauba inor ma pi hiba yamna hena rimjaningai oiba haibatai aduna leikhidaba angang ahum sibo akoi manipur gi praja khudimaki thamoida kamum loidaba loinana host oiriba akoi iramdam hairok sinasu kamumdana leinabagi damta ngasisu Taraga Taretlak Shuboina akoina haiba celebration si pangthokchaba ngase ayu pung 12 taba matamda Kakching District ki manung chana leiba Arong High School da academic awareness program ama kadana sinduna pangthokre mayai kaba nishana mahairoi khunai da piba chaitheng haiba asina awareness program adugi theme oiki awareness program adu da presidium member sing oina Hizam Priyakumar President Kada Maibam Chauba Devi Headmaster Arong High School Kakching Maibam Surchandra Social Worker Amasung Sorokhaibam Nena President Kada Kakching District Committee na oiki Amaromda Awareness Program asigi resource person sing oina Depanjit Ningthauzam Secretary Organizations UCM Amadi Ningthauzam Dorent Vice President Kada na oiki Haina Kadagi Secretary and Information and Publicity gi L Brozen Angomchana Fungdorakli Hauzik aroibda maroiba pa amuka hana pijari
delimitation की मांगोइना मणिपुर की इशू सिंह हाना यंगसिनाबा MLA 𝗂𝐻𝐸𝐬 यूनियन होम मिनिस्टर दा चिठी इख्रे कांगपोकपी अमदी इम्फाल ईस्ट डिस्ट्रिक्ट की सिक्योरिटी फोर्सेस सिंगना थीबा हुंबगी थबक चथबदा खुलाई कया फगत पंगमख्रे तोंगान तोंगान बा आइना थिंख्रबा लालहौलुफ अहुम की केडर निपान फगत पंगमख्रे ngasi gi oina di Northwest Window na sandok chaba nimidangi manipuri paula shinjare mideng tabi basimbu amuka na khurumjari Smart Coaching Center SCC gi Maikai degi parents singi maphamda yamna nungairaba paujel ama puduna lakcheri madudi lakliba January gi tarik nipan 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau maphamna hata mana ingkhol opposite public hospital Smart Coaching Center gi maphamda leiriba khudong chaba khradang makhada pizari boarding gi khudong chaba leigani boarding da leiba angang sing namas compulsory oigani khudong chaba si mama mapa oiba singna suksoi soidana lobiyu nurses sing damak tu nuaira bathabaki pau 85,000 dagina 1 lakh faw gi thak salary oigada wuni Saudi Arabia ge hospital da togada job ni mahi gi thak JNM VSc was BSc nursing certificate holder oigada wuni yamdra da chahi ani ge experience legada wuni akang na sit machine ni direct recruitment job ni ahan ba lakh pasing da hana khudong chaba pijagani thak gi salary gi mathakta ACC ARPT MET amasung additional allowance sing legani masagi passport leiraba candidate sing gi damakta processing time sumna tangi week ani khak oigani ngasima contact obiyu 700-506-3196 natraga 708-5972-311 ngasimak license biro Northwest Window Building 2nd floor New Chakon Road above Jamjam Traders Imphal East. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Karigumba nahak USA, UK amadi European countries singda study tawbagi khudong chaba ama piragadi madu mirai gatra. Lairik tamna sel tanbagi khudong chaba ama phangagani hairagadi kari khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudong chaba si manghan gadra. Loinana Germany da 3 years program singda lairik tamna thagi oina lupa lising humbutra manga dagi hauraga 1.5 lakh phawba stipend famgadaba loibaga 2.5 lakhs dagi salary haugadaba program asi karigi nahakna pamba documentation language proficiency test immigration gi mari leinaba khuding makta mateng pangbigadaba consultancy duda nahakna unaroidabagi maram gari lai mairoi listing ama hena education with earning gi kudong chaba peduna lakraba sparkle education na manipur gi mairoi singidama
ꯆꯥꯎꯔꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯂꯩꯔꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯂꯩꯖꯔꯦ꯫ ꯆꯤꯡꯅꯕꯤꯒꯅꯨ, ꯐ꯭ꯔꯤ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ꯫ US, UK, ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ, ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ, ꯀꯅꯥꯗꯥ, ꯁꯤꯡꯒꯥꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯀꯣꯔꯁ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯂꯕꯗꯤ ꯑꯃꯁꯨꯡ ꯁꯦꯜ ꯇꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯤꯡꯂꯕꯗꯤ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ 70050631996 ꯅꯠꯇ꯭ꯔꯒ 9402073653. Sparkle Education Manipur. If there is a will, there is a way. सिविल सर्विस एग्जाम जी नीट नत्रगा अतोपा कॉम्पिटिटिव एग्जाम की प्रिपरेशन तौनबा इम्फाल मनुंगदा मफम चाबा थीरिबा स्टूडेंट्स सिंगिदमक लेजरे वाई एकेडमिक कैरियर इंस्टीट्यूट हता सेपरेट बॉयज एंड गर्ल्स की वेल मेंटेन तौरबा हॉस्टल अमदी 24 आवर लेरिक पाबा यारबा लाइब्रेरी की खुदोंचाबसु पिजरी ऑनलाइन क्लास यावबा सिंगिदमकसु फ्री वाईफाई की खुदोंचाबा लौबीबा यागनी इंस्टीट्यूट असिगे किचन ना हॉस्टलर सिंगिदमक वीक अमदा 3 times मीट अमदी मतम की ओइबा फ्रेश वेजिटेबल न चिंबा सर्व तौरी लोइनना 2016 दगी एजुकेशन टू एम्प्लॉयमेंट हाइबा टीमना मेन सर्विस ओइदुना लाक्लिबा इंस्टीट्यूशन असना तोंगान तोंगान बा महिरोय क्याबु फ्री कैरियर काउंसलिंग सेशन की खुदोंचाबसु पीदुना लाक्ली अमदी चांग नाइना सखंगलबा वेल एक्सपीरियंस ओइरबा मेंटर सिंगना हॉस्टलर अमदी लाइब्रेरी दा लाइरिक पारिबा महिरोय सिंगा इंटरेक्शन प्रोग्राम सिंदुना थगत पीदुना महिरोय सिंगदा हेना होटनिंगबी आसासु वाई एकेडमिक कैरियर इंस्टीट्यूट ना फंगंदुना लाक्ली महिरोय सिंगिदमक पिजरिबा खुदोंचाबसिंग असि लौबियु लिमिटेड सीट ओइगनी ngasimak Y Academic Career Institute above Aryan Departmental Store near Ichel Express Building Hata Imphal East Manipur da kupna khanane nabiyu pizariba contact number 9612383793 natraga 7085972311 sida direct call tawiduna hena kupa maron khangbiba yagani